Senmitlon Hainingai Leitana Sokchillakle Meeyam Wabana Kham Thengle Myanmar da thokliba leibak manungi lan asida junta lanmi amasung ethnic rebels singi marakta chawna khothokna rakhibadagi chahi anirom lenga kapau faunadana leirakraba Kachin state ki fibam nomonomagi Sokchillakle state asigi Senmitlon nomonomagi Sokchillakpaga loinana mafamadugi Meeyam makokta makhut hapnare hairi Myanmar bulengak liba military junta chahi ani mapumfana internet thingjinkiba amasung ipau faunganabagi machak pumba thingjinduna thamkibana maram oiduna Kachin state humanitarian crisis amasung economic crisis mayuknarakibani state asida internet yauna makhal kayagi ipau faunganabagi machak sing athingba thamlakhiba adu ngarang fawuda chahi ani chapchana mapumfakibani Myanmar Lanmi amasung ethnic resistance force singi mathakta chawna khothoknaringai chairakta kumja lisingani kunga marigi July kunga mathoida Myanmar military lengakna state asigi konung missioner yauna tongan ba township singda mobile internet ki khudong chaba phangandana miyamna wana khangalakibani